mayam mafam masida maisi hojik sigisi minaugi Imphal Kaching lamkai degi karak lambi minau taba lambi duni adudra makhada su yum yam tari haidi sora ni makha sina leirisi sigi mafam asida ji maisi yam kanna chagai si makha yauthrakpa yabagi phibam da leire mari leiba department singna masi khara thuna miyeng changbi duna tabiu si ajiji leiba mafam asi se Kaching lamkai degi hagalapa minau taba lambi do adu gidoni makha sira yumsu yamna lei aduna mayam mai leiba department singda yaunaba share khara tobiu pau khara pinabiu mayam sigise akoina su contact tawda phone si sataw yaure se maina maina as fazana cha sidi him hen chakhale mayam America da hojik maina chakpadegi problem yam create torba amang ata yam thoibe yum kya mai cha khaji sidasu adumaya thoktanai gi wa laite pun thokan dabdi oisanu si yam kanna sa sigi makha sing ja yum ni tare si mai ngale si as sa sidi asi fair service ki am to lagte asi fazan chae ne mai je gari si au to bain touroisi si hai ru mayam sigi insang si lamkai Kaching lamkai degi karak lambi do duga minau taba lambi do durane makha sirana yumsu yamna tari hajik ching mai thabada mayamna su khara mai thabda yam cheksin bigadamne mai thabasi haje nongju tha matam sunat tabnena mana masing ji lone kangaga leiba matam moibnena naknaba khuntaba singda ching mai thabda su yamna akaiba oiba adu yum mai chakpa yamna oiba yaba yai as fazana cha sidi sum hen jile network si su khara nungaite ina mafam je duna sidi